ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯗ ꯃꯩꯇꯩ ꯃꯤꯡꯒꯧꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯅ ꯏꯃꯥꯛ ꯅꯨꯄꯥ ꯑꯃꯗꯤ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯔꯤꯕ ꯃꯤꯡꯒꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯈ꯭ꯔꯦ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧꯗ ꯏꯕꯥꯏ ꯑꯃꯁꯨꯡ ꯏꯁꯦꯟ ꯍꯥꯏꯔꯤꯕ ꯃꯤꯡꯒꯧ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧꯁꯤꯡꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯍꯥꯏꯕꯗ ꯍꯪꯒꯣꯏꯅꯕꯗꯧꯅ ꯇꯧꯅꯔꯕ ꯏꯇꯩꯒ ꯍꯥꯏꯕ ꯃꯤꯡꯒꯧ ꯏꯅꯝ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯈꯔ ꯌꯥꯝꯅ ꯀꯣꯟꯁꯤꯟꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯃꯁꯤ ꯌꯥꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯍꯥꯏꯗꯅ ꯑꯅꯤꯈꯛꯇꯪ ꯊꯝꯖꯕꯅꯤ ꯉꯁꯤꯒꯤ ꯏꯕꯥꯏꯒ ꯏꯁꯦꯟꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯊꯠꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯑꯩꯈꯣই ꯑꯁꯨꯝ ꯃꯥꯡꯊꯔꯛꯄꯒꯤ ꯁꯤꯖꯤꯜꯂꯛꯄꯒꯤ ꯁꯤꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩ ꯍꯥꯏꯅ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯉꯁꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯐꯪꯖꯒꯦ ꯑꯩꯒꯤ ꯌꯨꯝꯃꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯩꯒ ꯂꯩꯃꯤꯟꯅꯖꯩ ꯑꯗꯣ ꯃꯥꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯝꯕꯒ ꯂꯣꯏꯔꯛꯑꯕꯅꯤ ꯑꯗꯣ ꯉꯁꯤ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯅꯤ ꯀꯔꯤꯅꯣ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯄꯤꯔꯨꯕꯒꯤ ꯃꯇꯥꯡ ꯑꯃꯗ ꯑꯩꯅ ꯂꯨꯄꯥ 30-40 ꯈꯛ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥ 30-40 ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗꯗꯅ 30-40ꯁꯤ ꯀꯌꯥꯅꯣ ꯈꯪꯗꯗꯅ ꯃꯃꯥꯗ ꯍꯪꯉꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯩ ꯑꯩꯅ ꯆꯩ ꯀꯩꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯒꯤ ꯅꯄꯥꯅ ꯃꯩꯇꯩꯂꯣꯟꯒꯤꯅꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯒ ꯑꯩꯃꯛꯅ ꯄꯣꯛꯄ ꯏꯆꯥꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯤꯡ ꯃꯁꯤꯡ ꯊꯤꯕ ꯍꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯩ ꯉꯥꯡꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯍꯩꯔꯦ ꯍꯪꯗꯅ ꯑꯗꯨꯅ 30-40 ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ 90 ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 30-40ꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏ 30 ꯍꯥꯏꯅ 30ꯒ ꯍꯥꯏꯔꯨꯔꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯩꯅ 30 ꯍꯥꯏꯔꯨꯕꯗ 30 ꯀꯔꯤꯅꯣꯅ ꯍꯪꯉꯛꯄ ꯏꯆꯨ ꯌꯥꯎꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯤ ꯑꯔꯨꯝ ꯃꯌꯥꯡ ꯇꯣꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕꯒ ꯄꯥꯏꯕꯒ ꯈꯦꯠꯅꯕ ꯑꯗꯒꯤ ꯕꯅꯥꯟ ꯆꯞ ꯃꯥꯟꯅꯕꯗ ꯑꯣꯏꯇꯥꯔꯁꯨ ꯔꯣꯃꯥꯟ ꯁ꯭ꯀ꯭ꯔꯤꯞꯇ ꯏ ꯇꯥꯔꯒꯁꯨ ꯑꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕ ꯇꯥꯔꯒꯁꯨ ꯑꯗꯩ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇ ꯏ ꯕꯅꯥꯟ ꯆꯞ ꯃꯥꯟꯅꯕ ꯀꯩ ꯍꯥꯏꯔꯒꯅ ꯇꯥꯏꯒꯔ ꯍꯥꯏꯅ ꯍꯦꯛ ꯈꯪꯅꯕ ꯀꯩ ꯍꯥꯏꯅ ꯈꯤꯇꯪ ꯂꯨꯝꯅ ꯍꯥꯏꯔꯒꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁꯅꯥꯔꯤꯗ ꯐꯣꯅꯦꯇꯤꯀꯦꯜ ꯁꯤꯝꯕꯣꯜꯒ ꯍꯥꯞꯇꯅ ꯇꯧꯗ꯭ꯔꯒꯗꯤ ꯂꯨꯝꯅ ꯄꯥꯒꯗ꯭ꯔꯥ ꯌꯥꯡꯅ ꯄꯥꯒꯗ꯭ꯔꯥꯒ ꯍꯥꯏꯕꯒꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯉꯔꯣꯏꯗꯧꯕ ꯂꯣꯟꯗꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯇꯣꯅꯦꯜ ꯑꯔꯨꯝ ꯃꯌꯥꯡ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯥꯅꯤ ꯃꯁꯤꯁꯨ ꯈꯪꯖꯤꯟꯅꯔꯛꯇ꯭ꯔꯦ ꯌꯥꯝꯅ ꯑꯌꯥꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯒꯤ ꯃꯔꯛꯇ ꯈꯪꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯄꯥꯎ ꯄꯥꯕꯗ ꯔꯦꯗꯤꯑꯣꯗ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯑꯔꯊꯗꯨ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯅ ꯁꯨꯝ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯊꯦꯠꯆꯤꯟꯖꯕ ꯋꯥꯅꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯁꯣꯏꯗꯔꯛꯄ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯄꯨ ꯃꯕꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯏꯔꯥꯜꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯃꯩꯇꯩꯂꯣꯟꯁꯤ ꯈꯪꯅꯅꯕ ꯃꯥꯒꯤ ꯃꯃꯥꯂꯣꯟꯁꯤ ꯀꯝꯄ꯭ꯂꯤꯠ ꯃꯥꯒꯤ ꯀꯃꯥꯟ ꯇꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛꯇ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏ ꯌꯨꯅꯦꯁꯀꯣꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯦꯟꯖꯔ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯍꯤꯔꯝ ꯑꯩꯅ ꯊꯝꯖꯔꯤꯕ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧ ꯏꯕꯥꯏ ꯑꯃꯗꯤ ꯏꯁꯦꯟ ꯏꯕꯥꯏ ꯑꯃꯗꯤ ꯏꯁꯦꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯃꯔꯣꯝꯗ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯁꯤꯡꯅꯒꯗꯤ ꯌꯥꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯗꯧꯅ
थोपसु याय यामना लूब मौंग थोपसु याय कैसु लेबजाना ते मिंगो से करीना करीनो हाइबदु खंगागा इराई लेबजानी अहनबदा इबाय आइ आई नुपानी आई पोए आइने हे पोकपदिसदा लेरमदोइसी आइगी इमा आइबु पोकप इमा दुगी मौपा नत्रगा मबुंगसिंग आइगिना मामसिंग हाइदि आइना मामसिंग दुमा लेरनी अदगी सोमदा अमु आइगी इपा आइबु पोपीबा इपा दुगी मचन मचेसिंग आइगिना इनेसिंग असिमल लेरनी हाइरिबा इनेसिंग अदुना पोकपा मसा नुपासिंग अदगी सोमदा आइगी इमागी आइबु पोपीबा इमागी अखोगी मौपा नत्रगा मबुंगसिंग अदुना पोकपा मसा नुपासिंग दु करिगुम्बा आइना चही हनबा तारगदी मखोइना अइंगोंदा इबाई कौबनी अदुमाइन तौना लाइकवाइज मानव मोंगदा आइगी इनेसिंग इपागी आइगी पावगी मचन नत्रगा मचेसिंग आइगिना इनेसिंग अदुना पोकपा बसा नुपासिंग अदुनासु आइना हनबा तारगदी अइंगोंदा इबाई ना कौबनी करिगुम्बा मखोइना हनबा तारगदी आइना मखोइदा इबाई कौगदोरिबनी आइना चही हनबसिंगदुना आइगी इसेन तारे मखोइना अइंगोंदा इबाई कौगदोरिबनी आइगी चही हनगिबसिंगदुना आइना मु इबाई कौगदोरिबनी मसिमा लेरे अखोइगी मामगी इबाई मामना पोकपा इबाई आइसिगा इनेना पोकपा इबाई आइसिगा याम खेनै इने ओंगिबदुसु आइना मिंगौददी माम कौरुदोइनी अद माम आइसे कनागुमना अखोइगी कनो मयांग लोनी गायना कमेंट पीबीरप यावी मसी मतंगी मतुंगिना लाखिबा वानी अद अरीब लोदा दा अखोइगी माम मसी मैते लोंदा ईमान हाइदना हाइनारंबगी मवोंगदा अईबा लाइरिक्सिंगदा अरीब लाइरिक्सिंगदा थेंगनाजै अदु मतंगी मतुंगिना होंखिबनी अदु करमाइ तौ लाखिबनो आइबदुदी मदुगी हिरमदा नेनेबिबो कांगबुना थिजिनबिरजनु अदो आइगी इनेना पोकपा इबाइनी हाइ तागदि आइगी पाबगी मचन नत्रगा मचे दुना पोकपा मसानुपा अइंगोंदगी चही हनबदुने खन्नदुइने आगे आइगी मामना पोकपा इबाइनी हन हाइ तागदि आइबु पोकपा इमादुगी मोपा नत्रगा मबुंगना पोकपा अखोइगी मसा नुपाची ओइदुइने इबाइबु ओरसु इसेनबु ओरसु आई मामना पोकपा इसेननी हाइ तागदि आइगी इमागा पोमिनबा मागी मौपा नत्रगा इमागी मबुंग आइगिना मामदुना पोकपा आइदा चही हनबा मसा नुपासिंग ओइदोरिने अदो सुमाइ तौना मसेजा थिचिनबा याबसिना मामना पोकपा मसा नुपीसिंगदु आइगी अइंगोंदगी चही हनबा ओइतारदि आइना इतैमा कौदोरिमि अदगी आइना चही हनबा मचा निंगोलसिंग ओइतारगना अइंगोंदा मखोइना इतै ओइदोरिनि मसिना इतै हाइबा अदगी इतैमा हाइबसिगी तोंगानबा अखोइ पंदुप हिरा अखोइ पंदुप अमदा लाक्सगे सुमाइन तौना लाइकवाइज अखोइ इने रोमदसु सब माने अदा इने रोमगिदा आइना इबाइजिंग थोकपा इनेगिसु आइने इने थोकदोरिबा मयाम अमा लेरंबा याय मखोइदु सक्तापोइदा इने रोमगी अखोइ इबाइने इसेनि हाइगदोरिबा मामरोमगिसु मयाम अमा अखोइ आइना माम थोकपा हेक इमागा पोमिनबा माम नतबा माम थोकपा मयाम अमा लेरंबा याय मखोइगी मसा मसुसिंग सक्तापोइ मामरोमगी हाइदोरिबि सुमाइन तौदना सिमा लेरे अदगी अमुक आई नुपी थीरे आइगी नुपी सिगी मबुंग से आइगी इबाई ओइतोरिबि आइना सही हनबा नुपा ओइतारगसु आइगी नुपीगी मबुंग से आइना इबाई कौदोरिबि अदुगा आइगी नुपीगी मौपासिंग से मागी मौपासिंग सिना आइगी इसेन ओइदोरिबि मखोइना अइंगोंदा इबाई कौदोरिबि आइगी इसेन जिंगदो अइंगोंदगिसु सही हनबा ओइबसु याय अदु सही हनबा ओइतारगसु मखोइ अइंगोंदा इबाई कौदोरिबि आइगिना इसेन ओइदोरिबि मसिमा लेरे इबाई सिंग अदुना ngसाइगी इनेगी मचासिंग अदगी मामगी मसासिंग सिमा लेरे अदगी अतोपा अदगी आइगी नुपीगिदा मबुंगदा इबाई कौबा आइना चही हनबा ओरसु आइगी नुपीगी मबुंगबु ओइतारगदी आइना इबाई कौदोरिबि अदगी इसेन जिंगदु आइना चही हनबा ओइतारसु
ꯃꯈꯣꯏ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯃꯧꯄꯥꯕꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯗꯣꯔꯤꯅꯤ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯥꯏꯁꯦꯟ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯅꯨꯄꯥ ꯑꯃꯗ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯗꯨꯕꯨ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯗꯣ ꯑꯩꯒꯤ ꯉꯥꯏꯅꯤ ꯑꯩꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯑꯩꯒꯤ ꯉꯥꯏꯅꯤ ꯑꯗꯣ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯅꯥꯒꯨꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯉꯣꯜ ꯑꯃ ꯂꯧꯔꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯃꯧꯗꯨꯕꯨ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯡꯕꯨꯗꯣ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯩꯒꯤ ꯉꯥꯏ ꯀꯥꯡꯕꯨꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯦ ꯑꯩꯒꯤ ꯉꯥꯏ ꯁꯦꯟꯅꯦꯕ ꯑꯗꯣ ꯉꯥꯏ ꯁꯦꯟꯁꯤꯁꯨ ꯏꯁꯦꯟ ꯏꯕꯥꯏꯅꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯃꯧꯁꯤꯕꯨ ꯄꯣꯛꯏꯕ ꯃꯥꯕꯨ ꯄꯣꯛꯏꯕ ꯃꯥꯒꯤ ꯃꯄꯥ ꯑꯄꯣꯛꯄ ꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯏꯕꯥꯏ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯏꯕꯥꯏ ꯀꯧꯔꯕꯅꯤꯅ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯑꯩꯅ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯟ ꯇꯥꯔꯒꯁꯨ ꯅꯨꯄꯤꯒꯤꯗꯤ ꯆꯍꯤꯗ ꯃꯥꯒꯤ ꯃꯤꯡꯒꯧ ꯂꯦꯞꯄ ꯅꯠꯇꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯡꯒꯧ ꯂꯦꯞꯄ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ ꯌꯥꯝꯅ ꯍꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯑꯩ ꯇꯤꯟꯅꯔꯛꯄ ꯑꯣꯏꯇꯥꯔꯁꯨ ꯑꯉꯥꯡ ꯑꯣꯏꯃꯤꯅ ꯍꯧꯅ ꯃꯤꯡ ꯀꯧꯅꯗꯅ ꯍꯧꯃꯤꯟꯅꯔꯛꯄ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯇꯩꯃ ꯀꯧꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯗꯨ ꯑꯩꯒꯤꯅ ꯏꯆꯦ ꯇꯥꯔꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟ ꯇꯥꯔꯒꯗꯤ ꯑꯗꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯗꯨ ꯑꯩꯒꯤ ꯏꯕꯥꯏ ꯇꯥꯔꯦ ꯑꯩꯅꯏꯕꯥꯏ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯃꯁꯦꯟ ꯃꯧꯄꯥ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯝ ꯋꯥꯏꯁ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯗꯨ ꯑꯩꯅ ꯍꯟꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯗꯨ ꯑꯩꯅ ꯏꯆꯦꯟ ꯑꯃꯨꯛ ꯀꯧꯗꯣꯔꯤꯕꯅꯤ ꯂꯥꯏꯛꯋꯥꯏꯁ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯏꯆꯦ ꯀꯧꯗꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯅꯨꯄꯤ ꯃꯁꯦꯟꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯏꯕꯥꯏ ꯀꯧ ꯇꯥꯔꯒꯗꯤ ꯏꯆꯦ ꯀꯧꯔꯦ ꯏꯆꯦꯗꯨꯗ ꯏꯅꯝꯃ ꯀꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯅꯝꯃꯒ ꯍꯥꯏꯁꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯤꯁꯨ ꯌꯥꯝ ꯀꯨꯞꯄ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯦꯟ ꯏꯕꯥꯏ ꯑꯗ ꯑꯩꯈꯣই ꯏꯕꯥꯏꯅꯤꯅꯦ ꯉꯥꯏꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯔꯣꯝꯒꯤ ꯏꯆꯦꯟꯅꯤꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯏꯆꯦꯟ ꯏꯕꯥꯏꯅꯣꯗꯨ ꯇꯥꯛꯀꯗꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝ ꯀꯨꯞꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏ ꯑꯩ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦ ꯏꯇꯩꯒ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯏꯇꯩ ꯀꯧꯕ ꯍꯪꯒꯣꯏꯅꯗꯅ ꯏꯇꯩꯒꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯌꯥꯝ ꯐꯖꯕ ꯂꯣꯟꯗꯥꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ ꯏꯇꯩ ꯅꯨꯄꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯏꯅꯦꯒꯤ ꯃꯥꯝꯃꯒꯤ ꯃꯆꯥꯔꯣꯝꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯇꯩ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯀꯖꯤꯟ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯤ ꯇꯥꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗ ꯍꯦꯛꯇ ꯏꯇꯩꯅꯤ ꯍꯥꯏꯔꯒ ꯌꯥꯗꯦ ꯀꯔꯝꯕ ꯏꯇꯩꯅꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯇꯥꯛꯅꯔꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯈꯛꯇ ꯅꯠꯇꯦ ꯆꯠꯅ ꯂꯣꯟꯆꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯆꯠꯅ ꯂꯣꯟꯆꯠ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯅꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯊꯤꯟ ꯑꯣꯏꯕ ꯃꯥꯂꯦꯝꯗ ꯀꯅꯥꯝꯇꯅ ꯇꯧꯅꯗꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯁꯛ ꯀꯌꯥꯁꯨ ꯀꯥꯏꯊꯔꯛꯄ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯂꯩꯍꯟꯕ ꯑꯁꯤ ꯑꯅꯥꯒꯤ ꯃꯉꯥꯅꯤ ꯂꯩꯍꯟꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯥꯟꯅ ꯊꯧꯔꯝꯕꯨ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯨ ꯑꯣꯏꯔꯁꯨ ꯅꯥꯍꯨꯠ ꯅꯥꯔꯦꯡꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯝꯗꯣꯞ ꯁꯣꯟꯅꯄꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯁꯥꯒꯩꯒꯤ ꯃꯧꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯨꯃꯥꯟ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯀꯣꯛꯇ ꯀꯨꯝꯃꯒ ꯆꯪꯉꯛꯄꯒꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯦꯡꯅꯔꯦ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯇꯧꯅꯗ꯭ꯔꯦ ꯃꯁꯤ ꯊꯑꯣꯏꯅꯗ꯭ꯔꯦ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯂꯣꯟꯗ ꯃꯥꯒꯤ ꯃꯇꯩ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯀꯨ ꯊꯣꯛꯄ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯇꯩ ꯊꯣꯛꯄ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯇꯩꯁꯤꯡ ꯌꯥꯎꯔꯝꯕ ꯌꯥꯏ ꯀꯥꯏꯅ ꯃꯇꯩ ꯉꯁꯥꯏꯒꯤ ꯏꯇꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯀꯣꯏꯅꯗꯅ ꯊꯪꯃꯤꯟ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯆꯠꯃꯤꯟꯅꯗꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯕꯨꯡ ꯃꯆꯟꯒꯨꯝ ꯂꯣꯏꯅꯕ ꯌꯥꯕ ꯑꯗꯒꯤ ꯃꯆꯦ ꯃꯧꯄꯥꯒꯨꯝ ꯂꯣꯏꯅꯕ ꯌꯥꯕ ꯈꯨꯀꯧꯒꯤ ꯏꯆꯦ ꯏꯇꯩꯃ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧꯁꯤꯗ ꯑꯗꯨꯒ ꯌꯥꯝ ꯀꯣꯏꯅꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯗꯗꯤ ꯏꯇꯩ ꯀꯧꯗꯣꯏꯅꯤ ꯃꯣꯏꯗꯗꯤ ꯑꯃꯨꯛ ꯍꯪꯒꯣꯏꯕꯒ ꯎꯠꯇꯣꯔꯤꯕꯅꯤ ꯑꯩꯈꯣꯏ
ꯃꯀꯣꯛꯀ ꯈꯨꯝꯅꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯕꯨ ꯇꯧꯅꯗꯕ ꯃꯥꯜꯂꯦ ꯑꯌꯥꯝꯕꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯇꯧꯔꯤ ꯑꯩꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈꯨꯔꯥꯅ ꯄꯣꯛꯄ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤ ꯁꯤꯡꯅꯒ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯒ ꯑꯩ ꯎꯕꯗ ꯂꯩꯊꯣꯛꯇꯅ ꯂꯩꯁꯤꯟꯗꯅ ꯀꯩꯗꯧꯗꯅꯒ ꯇꯧꯏ ꯑꯗꯨꯝ ꯇꯧꯔꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯗꯒꯤ ꯌꯥꯝ ꯀꯥꯏꯊꯔꯛꯄꯁꯤ ꯑꯩꯈꯣꯏ ꯃꯆꯤꯗ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯥꯏꯊꯔꯛꯄ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥꯔꯣꯟꯁꯤꯡꯅꯒ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯈꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯐꯝꯃꯤꯕ ꯖꯒꯥ ꯑꯃꯗ ꯗꯦꯕ ꯀꯔꯃꯒꯤ ꯃꯐꯝꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯆꯨꯝꯅ ꯃꯌꯥꯝ ꯃꯤꯇꯤꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯧꯕꯗ ꯃꯤꯔꯛꯇ ꯆꯪꯕꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯆꯠꯄꯗ ꯈꯨꯠꯀ ꯈꯜꯂꯒ ꯇꯧꯕꯁꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯃꯁꯤ ꯐꯥꯎꯕ ꯅꯍꯥꯔꯣꯜꯁꯤꯡ ꯀꯌꯥ ꯇꯧꯔꯛꯇꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯅ ꯌꯥꯝ ꯆꯝꯅ ꯁꯤꯟꯖꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯛ ꯀꯔꯤ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯕꯁꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯉꯒ ꯇꯥꯕꯤꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 10-20 ꯐꯥꯗꯕꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯊꯝꯖꯕꯗꯤ ꯏꯁꯦꯟꯒ ꯏꯕꯥꯏꯒ ꯍꯥꯏꯕꯁꯤꯅꯤ ꯏꯁꯦꯟꯒ ꯏꯕꯥꯏꯒ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯥꯝꯃꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯦꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯒꯤ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯑꯗꯒꯤ ꯑꯩꯒꯤ ꯉꯥꯏ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯀꯨ ꯃꯅꯦꯝ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯧꯔꯛꯄ ꯏꯃꯧꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯉꯥꯏꯁꯦꯟ ꯑꯣꯏꯅꯔꯒ ꯃꯗꯨꯁꯨ ꯏꯁꯦꯟ ꯏꯕꯥꯏ ꯊꯣꯛꯅꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯕꯥꯏ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤ ꯁꯨꯝꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯧꯅ ꯁꯨꯝ ꯂꯣꯏꯅꯕꯗ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯕ ꯏꯕꯥꯏ ꯍꯥꯏꯁꯤ ꯀꯔꯣꯝꯒꯤꯅꯣ ꯃꯥꯃꯒꯤ ꯃꯆꯥꯅꯤ ꯏꯕꯥꯏꯅꯤ ꯍꯥꯏꯔꯗꯤ ꯃꯃꯥ ꯀꯖꯤꯟꯅꯤ ꯑꯩꯈꯣꯏ ꯀꯖꯤꯟꯅꯤ ꯍꯥꯏꯕ ꯌꯥꯝ ꯅꯛꯅꯕꯗꯣ ꯑꯗꯩ ꯏꯅꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯁꯨ ꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯇꯩꯅꯤ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯋꯥ ꯉꯥꯡꯕꯁꯤ ꯃꯁꯛ ꯇꯥꯛꯄꯁꯤꯗ ꯌꯥꯝ ꯂꯨꯏꯔꯦ ꯏꯅꯝꯃꯃꯛꯇ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯨꯝꯂꯣꯡꯒꯤ ꯏꯅꯝꯃꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯗꯤ ꯃꯧ ꯑꯃꯅ ꯌꯨꯝꯂꯣꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝ ꯑꯣꯏꯗꯣꯔꯤꯕ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯏꯄꯥꯝꯂꯣꯡꯒꯤ ꯍꯥꯏꯔꯒꯅ ꯃꯥꯅ ꯄꯣꯛꯂꯛ ꯆꯥꯎꯔꯛꯇꯅ ꯍꯧꯔꯛꯏꯕ ꯃꯥꯒꯤ ꯃꯄꯥꯝꯂꯣꯡꯒꯤ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯏꯅꯝꯃꯅꯤ ꯍꯥꯏꯇꯥꯔꯗꯤ ꯃꯥꯒꯤ ꯃꯕꯨꯡꯃꯛꯀꯤ ꯅꯠꯇ꯭ꯔꯒ ꯃꯕꯨꯡꯁꯤꯡ ꯊꯣꯛꯄꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯣꯔꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯅꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯡꯒꯤ ꯏꯅꯝꯃꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯦꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ इनम मसीगी मतंग अमुक मथंग लाक्सगे यामना अकोई मिंगौसी यामना कुप्पी अद मिनिट 15 19 मिनिट कुन फारकदोरे अदुना ngasi अकोई इसेन इबाई हाइना थमजबसे मसी बैतेगी मिंगौदा मतंग असिदा लोसिनजगे अदु लोसिलकपसिदा आइना हाइजनिंगबसी आइगिसी याम चमना होनाजरिबा आइगी YouTube चैनल से ख्वाइना नुक्सीबिदना अकोई सब्सक्राइब तौबियु लाइक तौबियु शेयर तौबियु अदुगा यारगदी आपु सगुतपियु हाइबसिमा अमुकाना हाइजगे मसी हायरगा मसी आइना थमजरिबा इबाइगा इसेनगगी मिंगौसिमा मतंग असिदा लोसिनजगे पुनः पो अमोना कोरंजरी।